अंगूर से चाव टेस्ट तौरकेबको हाउबा हाउदबा हाइरके 하면 뭐라 아니면 लखोई बोरा हेलो एवरीवन गुड मॉर्निंग इस नाउ मैम कमाई कमाई थोनरिगे मैम लोगो सुस्मिता होंगी चैनल तराम नोक्चरी मैम ngasi से अनोबा ब्लॉग अम पुरा लाए ngasi की ब्लॉग सिसु आइदुम डेली ब्लॉग तो इना फोकस तौरे ngasi ब्लॉग सिसु डेली ब्लॉग ओइदोनी आइगी डेली लाइफस्टाइल ब्लॉग अदो मैम आइगी ब्लॉग से मथंग मथंग जेंबा हमिनरसी अदो मैम हान मौता दे रिक्वेस्ट तक तौजेगे आई वीडियो खुदिंग दी हाई देबको दोरगसु इस नाउ मैम ने प्लीज वीडियो से चैनल से सपोर्ट तौबिउ वीडियो जेंबदा फुल येंबिउको फुल येंगा लाइक सब्सक्राइब कमेंट तौबुसु काउबिनु प्लीज शेयर मचाम तंगा तौबिउको अदुगा मैम सपोर्ट तौब लेपिगनु मैमगी मतेंगदगी कनो तौब ngamdoineबको अदु मैम आइगी ब्लॉग से मथंग मथंग येंजरगे ए हजिसे नुंथिन हाइदी अखोइगी बारोगी चाक थोंगो मतम यौरेबको अदु बारोगी चाक थोंगो मतम यौरे ए हजि चाक थोंगेन तौरी मैम अदुदोई मथंग मथंग उलागे ngasi mathen je alu khamen oina irolani sikaleire alu khamen irolani aduga lafoi gi bora ama horani ro banana bora ama horani go aduga khamen gi su bora ama hoge bako adumain toroga ngasi se gano toroge ngari khara ngauraga mem tu mathang mathang ulake yeminasi ko inganu no hoi soyong mani lage bako sikaleire hinjang chamaga go khamen je ni fajana chame bako alu hapri changadra chalodra sigo हिंदा फुट लगे को अदुगा खामे हिंदा फुट लगा नाले पत्थर कन आलू दो चाक त nga लगे मैं सिले रे सन nga मा पत्थर कने बको अदो मैम आइन हदि से बॉयलर रे तवरे दना को सि बॉयलर सीजन न बगे मैम से मैम को सिगे सिगे दिल्ली दने जुम जुम लइए बको जुम जुम से हाइदि का इलेक्ट्रिक ना खोदा हेना खतंग काने ये बको सि बॉयलर से कनो तो जुंगे मतम दि गैस न तो से गैस इदु मखोइगा ममल चमाने बादे दोगा अदुगा इलेक्ट्रिक के ओरगा दिने दि माइ रीडिंग से 200.200 फावने कनो तो फ्री ने बको दो ओइदबा जुसु जावी दो आइने लइबा जुमसि दिने मीटर से 200 पो फ्री ने बा ओलांग था दसु कूलर था रसु तुम बिल दी जाम कन लागते बको लागतबसु जावी सुंग लागतबसु जावी लासु तुम खितंग खक तुमाने तो लाइ बको अदुदना अखोइ हजिकदि आयाम्बा बॉयलर सिजनरे हाना दिको सि बॉयलर सिजना से बॉयलर से हादि मांगुरेबा मांगुरगा मु कोना केम दे फंगैनी माखिनी अदुगा बॉयलर लेतिङै मतन दिने गैस से साथिक जांग लोय अंगांगी सिंगुम बखोत माय तो जांग लोय बको मैम तुम आइना कने तो खरा हारिनी मई केनो थागत खरे बको तुसिगा लैरे असिगना आलू थागा लगे को आलू गा इसिंग ताबगी आइना सुमाइना फी ngakseleबको इसिंग खरा तारे मा खरा पिक्तक तौरेबको अदैदि कनो लैरे सोंदना मु असिगना मु असिसे आई तोंगाय फन चामथो थम्मेको अदुगा आई चाक सिगा सि आलू से ngan थंद्रोबनी चाक तो ngan खगे म्याम खतंग चांग मोरोक से मादि जाम कन चाजे देबना हान थो उमोरोबनी हपचन दे मा चाबा खमदे तो ngasi सुमाइना तौरे तो खोगी आलू खामिन इरोन बसे खतंग दी सारगा हावने बा सिगा इसमाय ngan खगे मैम आई सिगा चाक थागत खरे बको चाक थागत खरे दुन मखागी प्रोसेस तौरगे सिगन बोरा होदोनी बोरा गी सिगा लैरे को अदो आई से तब तब नहीं तो खलागे मैम बोरा हाउदिंगदा सिगे सिगे जेंगो सि सेना ना हानाय दिने ngarang से बाजार तोरपने बा बाजार तोर ngarang से नुंथांग थेंगे संदोप ngamdre सिगे सिगा जंगना पिलो कुसिन से लोय लैरे बको एम त सि अरेंज तौबिगे आलू टोमेटो अदि भिंडी सु लैरे सिगना सिसे कई हाय मग एदि बीन्स हाय सिसे देदी सिगा मोटर लैरे मैम मोटर से पामुई को मोटर से लोसकुंबा मतम यौराबनी अदो सिगना असिगे सिगना सिगुंबा उरी सिगना थोइबको मरुम जंगो उरी दो थोकते देदी रसमा थोकतेबा दुगी खता नुआइते सिगना स्वीट कॉर्न लैरे स्वीट कॉर्न सिदि दम इवनिंग स्नैक कोइना ngौनु खोतने चानबनेबको अदो हजि खतंग बेस्ट फ्राई तौगे दुगसु हापके मैम सिगे सिनबा लोइरेबको मैम हजि सिगे सिनबा लोइरेबको आलू सिगे लैरे टोमेटो सुमाइन गार्ड तौर थम्मेबको
ꯃꯣꯇꯣꯔꯁꯨ ꯂꯩꯔꯦ ꯕꯤꯟꯗꯤ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯎꯔꯤ ꯇꯧꯔꯒ ꯊꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯤꯒꯅꯦ ꯁꯤꯒꯤ ꯁꯣꯏꯕꯨꯝ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯁꯣꯏꯕꯨꯝꯁꯦ ꯃꯃꯥꯅ ꯄꯤꯕꯤꯔꯛꯄꯗꯣꯅꯦꯕ ꯑꯗꯣ ꯁꯣꯏꯕꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯗꯣ ꯑꯩꯅ ꯂꯩ ꯃꯥꯜꯂꯦ ꯍꯥꯏꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯒ ꯄꯤꯔꯛꯀꯅꯨ ꯍꯥꯏꯕꯗꯤ ꯑꯃꯈꯛ ꯄꯤꯔꯛꯏꯅꯦꯕ ꯑꯗꯩ ꯀꯣꯟꯅ ꯑꯩꯅꯁꯨ ꯀꯩꯅꯣ ꯇꯧꯔꯝꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯀꯣꯝꯗꯩ ꯂꯩꯔꯝꯗ꯭ꯔꯕꯗꯣ ꯄꯥꯝꯃꯨꯃꯟꯈꯤꯗꯅ ꯁꯨꯝ ꯆꯥꯗꯗꯅ ꯂꯩꯔꯦꯕꯀꯣ ꯁꯤꯃꯇ ꯉꯥꯏꯔꯦ ꯑꯗꯩꯗꯤ ꯑꯁꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯀꯤꯆꯟ ꯃꯈꯥꯗ ꯁꯤꯡꯈꯛ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯒꯩꯁꯤꯒꯅꯦ ꯕꯤꯟꯁ ꯂꯩꯔꯤ ꯕꯤꯟꯁꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯈꯥꯃꯦꯟ ꯈꯔꯁꯨ ꯂꯩꯔꯤ ꯑꯗꯣ ꯊꯝꯐꯝꯁꯦ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯁꯤꯡꯖꯤꯜꯂꯒꯦ ꯑꯗꯣ ꯁꯤꯁꯦ ꯃꯆꯥꯇꯣꯟꯅꯅꯦ ꯑꯩꯒꯤ ꯑꯉꯥꯡꯁꯦꯅ ꯁꯥꯟꯅꯗ꯭ꯔꯒꯗꯤ ꯃꯥꯅ ꯀꯥꯎꯊꯣꯛꯈ꯭ꯔꯒꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯅꯤꯡꯁꯤꯡꯉꯛꯄ ꯃꯇꯝꯗꯗꯤ ꯁꯤ ꯁꯥꯟꯅꯔꯗꯤꯅꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯦ ꯂꯣꯏꯅ ꯆꯈꯥꯏꯕꯤꯗꯣꯏꯅꯦꯕꯀꯣ ꯑꯁ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝꯗꯨꯗꯤ ꯃꯊꯛꯇ ꯊꯝꯐꯝꯁꯦ ꯌꯥꯝꯅ ꯂꯩꯇꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒ ꯕꯤꯟꯁꯁꯦ ꯁꯤꯒ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯕꯤꯟꯁꯁꯦ ꯍꯥꯏꯗꯤ ꯑꯉꯥꯡꯅ ꯀꯥꯡꯁꯣꯏ ꯆꯥꯕꯗ ꯃꯥꯁꯨ ꯌꯥꯝ ꯍꯩꯅꯅ ꯆꯥꯖꯩꯕꯅꯦ ꯑꯇꯣꯝꯕꯁꯦ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯇꯨ ꯃꯤꯅꯤ ꯕꯖꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁꯤꯕꯨ ꯀꯔꯤ ꯐꯗꯤꯒꯣꯝꯅꯣꯕ ꯁꯤꯕꯨ ꯑꯁꯤ ꯃꯀꯥꯒꯁꯨ ꯌꯥꯝ ꯆꯥꯎꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯁꯤ ꯀꯔꯤ ꯐꯗꯤꯒꯣꯝꯅꯣ ꯆꯥꯕꯒ ꯇꯜꯂꯦꯕꯁꯦ ꯀꯌꯥꯝ ꯆꯥꯎꯔꯤꯅꯣ ꯌꯦꯡꯉꯣ ꯃꯀꯥꯁꯦ ꯆꯥꯎꯗ꯭ꯔꯥ ꯑꯗꯨ ꯂꯣꯀꯦꯜꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯑꯗꯣ ꯐꯗꯤꯒꯣꯝ ꯁꯨꯃꯥꯏꯅ ꯂꯨꯄꯥ 10ꯒꯤ ꯇꯧꯔꯒ ꯆꯣꯂꯞ ꯑꯣꯏꯅ ꯄꯤꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯃꯣꯔꯣꯛ ꯂꯩ ꯃꯣꯔꯣꯛ ꯑꯁꯤꯗꯤ ꯆꯟꯗ꯭ꯔꯦ ꯁꯤ ꯆꯥꯝꯊꯣꯛꯑꯒ ꯊꯝꯈ꯭ꯔꯒꯦ ꯑꯗꯣ ꯁꯤꯗꯁꯨ ꯇꯤꯜꯍꯧ ꯂꯩꯔꯤꯕꯀꯣ ꯇꯤꯜꯍꯧꯁꯤꯁꯨ ꯆꯟꯗ꯭ꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩ ꯁꯤꯜꯂꯒꯦꯕꯀꯣ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯃꯨꯜꯂꯦꯕꯅꯦ ꯃꯨꯜꯂꯦ ꯃꯨꯊꯠꯈꯔꯦ ꯑꯗꯨꯒ ꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯕꯣꯏꯂꯔꯗ ꯐꯨꯠꯄꯁꯦ ꯈꯨꯆꯥꯡ ꯑꯃꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯉꯥꯛꯇꯪꯗ ꯃꯨꯜꯂꯤꯕꯀꯣ ꯃꯌꯥꯝ ꯕꯦꯁꯣꯟꯁꯦ ꯂꯩꯔꯝꯗꯗꯅ ꯕꯦꯁꯣꯟ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗꯒꯤ ꯂꯧꯔꯛꯏꯅꯦꯕꯀꯣ ꯕꯦꯁꯣꯟꯁꯦ ꯗꯨꯀꯥꯟꯗꯒꯤ ꯂꯧꯔꯦ ꯁꯤ ꯕꯦꯁꯣꯟ ꯂꯧꯕ ꯆꯠꯄꯗ ꯃꯥꯅꯅꯦ ꯑꯪꯒꯨꯔꯁꯤꯁꯨ ꯑꯪꯒꯨꯔ ꯌꯣꯟꯕ ꯂꯥꯛꯑꯝꯃꯦꯅꯅꯦ ꯑꯪꯒꯨꯔꯁꯤꯁꯨ ꯂꯧꯔꯛꯏꯕꯁꯦ ꯑꯃꯨꯛ ꯃꯌꯥꯝꯗꯣ ꯑꯪꯒꯨꯔꯁꯦ ꯑꯩ ꯑꯝꯇ ꯎꯠꯂꯛꯀꯦ ꯌꯦꯡꯉꯣ ꯑꯪꯒꯨꯔꯁꯦ ꯀꯌꯥꯝ ꯆꯥꯎꯔꯤꯅꯣ ꯍꯥꯏꯅ ꯃꯌꯥꯝ ꯁꯦꯠꯂꯛꯑꯦ ꯑꯗꯨ ꯑꯪꯒꯨꯔꯁꯦ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯊꯨꯝꯁꯨ ꯌꯥꯝ ꯊꯨꯝꯃꯦ ꯑꯗꯣ ꯃꯥꯅ ꯑꯁꯤꯟꯕ ꯄꯤꯌꯣꯅꯅꯦ ꯑꯁꯤꯟꯕ ꯈꯜꯂꯒ ꯂꯧꯔꯛꯏꯅꯦ ꯍꯥꯏ ꯁꯤ ꯇꯥꯖꯕ꯭ꯔꯥꯕ ꯑꯗꯣ ꯁꯤ ꯑꯪꯒꯨꯔꯁꯦ ꯀꯤꯂꯣꯗ ꯂꯨꯄꯥ 50ꯇꯪ ꯄꯤꯔꯤꯕꯀꯣ ꯑꯗꯣ ꯁꯤ ꯂꯨꯄꯥ 50ꯒꯤ ꯑꯪꯒꯨꯔꯅꯦꯕ ꯃꯌꯥꯝ ꯁꯤꯗ ꯉꯥꯗꯤ ꯆꯥꯕ ꯐꯪꯗꯦ ꯑꯗꯨꯒ ꯚꯦꯖꯤꯇꯦꯕꯜꯁꯀ ꯐ꯭ꯔꯨꯠꯀꯗꯤ ꯐꯖꯅ ꯇꯥꯎꯊꯔꯦꯀꯣ ꯑꯗꯩꯗꯤ ꯄꯦꯜꯂꯦ ꯆꯥꯕꯗ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛ ꯕꯦꯇꯔ ꯁꯦꯝꯃꯒꯦꯀꯣ ꯁꯤꯒꯩꯁꯤꯒ ꯕꯣꯔꯥꯁꯤꯒ ꯂꯩꯔꯦ ꯁꯤꯅ ꯈꯥꯃꯦꯟꯒꯤ ꯕꯣꯔꯥꯅꯤ ꯈꯥꯃꯦꯟ ꯕꯣꯔꯥꯁꯤꯅ ꯍꯧꯖꯤꯛ ꯆꯥꯅꯕ ꯁꯤꯁꯤꯅ ꯑꯂꯨꯒꯤꯅꯤ ꯑꯂꯨꯁꯤꯅ ꯇꯤꯐꯤꯟꯗ ꯍꯥꯞꯄ ꯄꯨꯅꯕꯀꯣ ꯑꯗꯩꯗꯤ ꯁꯤ ꯂꯐꯣꯏꯒꯤꯁꯤꯅ ꯀꯩꯗꯤ ꯃꯆꯥꯗꯣ ꯍꯥꯏꯗꯤ ꯈꯥꯃꯦꯟꯁꯤ ꯆꯥꯗꯦꯕꯀꯣ ꯑꯗꯣ ꯃꯆꯥꯒꯤꯁꯤꯅ ꯂꯐꯣꯏꯒꯤ ꯕꯣꯔꯥ ꯑꯃ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯕꯣꯔꯥ ꯍꯧꯒꯠꯂꯒꯦꯕꯀꯣ ꯆꯥꯛꯁꯨ ꯂꯣꯏꯈ꯭ꯔꯦ ꯁꯣꯝꯗ ꯃꯌꯥꯝ ꯁꯤꯒ ꯕꯦꯇꯔꯁꯦ ꯁꯦꯝꯃꯦꯕꯀꯣ ꯕꯦꯇꯔꯁꯦ ꯁꯦꯝꯅ ꯂꯣꯏꯔꯦ ꯕꯣꯔꯥ ꯍꯧꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯃꯍꯤꯁꯦ ꯌꯥꯝ ꯍꯥꯞꯄꯣ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯣꯝꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯥꯗꯤ ꯑꯃꯨꯛꯇꯣ ꯃꯥ ꯉꯁꯥꯏꯗꯤ ꯃꯣꯕꯥꯏꯜ ꯌꯦꯡꯉꯤꯅꯦꯕꯀꯣ ꯑꯗꯣ ꯃꯣꯕꯥꯏꯜꯁꯦ ꯃꯨꯠꯈ꯭ꯔꯦ ꯍꯥꯏ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯂꯣꯏꯔꯦ ꯁꯤꯒ ꯂꯩꯔꯦ ꯆꯥꯛꯀꯣ ꯃꯄꯥꯒꯤ ꯆꯥꯛ ꯊꯤꯗꯣꯛꯑꯒ ꯄꯤꯔꯦ ꯁꯤꯒ ꯂꯩꯔꯦ ꯏꯔꯣꯝꯕ ꯀꯣꯕꯤ ꯃꯅꯥ ꯇꯥꯕꯤꯝꯒ ꯑꯗꯩꯗꯤ ꯕꯣꯔꯥꯁꯦ ꯁꯨꯅꯕ ꯍꯥꯞꯄꯦ ꯑꯥꯂꯨ ꯕꯣꯔꯥ ꯋꯥꯠꯂꯤꯀꯣ ꯑꯥꯂꯨ ꯕꯣꯔꯥꯗꯣ ꯑꯩꯅ ꯍꯧꯔꯤ ꯑꯗꯨꯒ ꯃꯥ ꯊꯦꯡꯉꯦꯅ ꯆꯥꯈꯠꯇꯣꯔꯕꯅꯦꯕꯀꯣ ꯃꯌꯥꯝ ꯕꯣꯔꯥꯁꯦ ꯇꯦꯁ ꯇꯧꯔꯛꯀꯦꯕꯀꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯔꯛꯀꯦ ꯈꯥꯃꯦꯟ ꯕꯣꯔꯥꯅꯤ ꯃꯌꯥꯝ ꯍꯥꯎꯋꯦ लफोई बोरा वाह
ꯑꯁꯤꯒꯅ ꯑꯃꯨꯛ ꯚꯦꯖ ꯐ꯭ꯔꯥꯏ ꯇꯧꯒꯦꯅ ꯈꯥꯡ ꯊꯥꯡꯒꯠꯂꯤꯑꯕ ꯍꯧꯖꯤꯛꯁꯦꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯒꯠꯂꯦ ꯍꯧꯖꯤꯛ ꯉꯧꯕ ꯍꯧꯒꯠꯂꯦ ꯑꯗꯒꯤ ꯃꯌꯥꯝꯗ ꯃꯌꯥꯝ ꯇꯤꯜꯍꯧ ꯃꯨꯜꯂꯛꯇꯣꯔꯦ ꯈꯔ ꯈꯔ ꯃꯨꯜꯂꯛꯑꯦꯕꯀꯣ ꯇꯤꯜꯍꯧ ꯃꯨꯜꯂꯛꯑꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯚꯦꯖꯤꯇꯦꯕꯜꯁꯦ ꯍꯥꯞꯄ ꯍꯧꯗ꯭ꯔꯕꯅꯤ ꯑꯍꯥꯟꯕ ꯑꯂꯨ ꯍꯥꯞꯄꯒꯦ ꯃꯌꯥꯝ ꯑꯂꯨꯁꯦ ꯀꯩꯅꯣ ꯇꯧꯔꯦ 80% ꯃꯨꯜꯂꯦꯕꯀꯣ ꯑꯂꯨꯁꯦ 80% ꯃꯨꯜꯂꯕꯅꯤꯅ ꯑꯩꯁꯦ ꯑꯇꯩ ꯚꯦꯖꯤꯇꯦꯕꯜꯁꯦ ꯍꯥꯞꯆꯜꯂꯒꯦ ꯃꯔꯨ ꯌꯥꯎꯕꯁꯤꯡ ꯍꯥꯞꯂꯤ ꯃꯈꯨꯝ ꯈꯨꯝꯗꯕꯤꯗ ꯉꯧꯔꯤꯅꯤ ꯈꯤꯇꯪ ꯍꯣꯔꯦꯟꯅꯦ ꯀ꯭ꯔꯤꯁꯄꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯁꯨꯃꯥꯏꯅ ꯕꯠ ꯂꯥꯎ ꯄꯠꯊꯈꯤꯕꯗꯣ ꯍꯣꯔꯦꯟ ꯍꯥꯎꯇꯦꯕ ꯃꯌꯥꯝ ꯃꯨꯜꯂꯛꯑꯕꯅꯤꯅ ꯑꯁꯤ ꯀꯣꯔꯟꯁꯨ ꯍꯥꯞꯄꯒꯦ ꯁ꯭ꯋꯤꯠ ꯀꯣꯔꯟꯁꯨ ꯍꯥꯞꯄꯒꯦ ꯑꯗꯒꯤ ꯃꯇꯔ ꯂꯩ ꯃꯇꯔꯁꯤꯁꯨ ꯍꯥꯞꯄꯒꯦ ꯃꯌꯥꯝ ꯍꯥꯎꯗꯣꯏꯅꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯚꯦꯖ ꯐ꯭ꯔꯥꯏꯁꯦ ꯑꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯅꯨꯡꯊꯥꯡ ꯗ꯭ꯌꯨꯇꯤ ꯂꯩꯌꯦꯕꯀꯣ ꯃꯄꯥꯟꯗ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯕꯗꯣ ꯅꯨꯡꯊꯥꯡ ꯗ꯭ꯌꯨꯇꯤ ꯂꯩꯕꯁꯦ ꯗ꯭ꯌꯨꯇꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯗꯨꯅ ꯃꯥꯅ ꯍꯣꯔꯦꯟ ꯁꯠ ꯂꯥꯎꯅ ꯂꯧꯊꯣꯛꯑꯒ ꯆꯥꯕ ꯌꯥꯡꯅ ꯆꯥꯕ ꯅꯪꯒꯗꯕꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯍꯥꯞꯄꯤꯅꯦꯕ ꯍꯥꯞꯆꯟꯒꯦ ꯉꯥꯛꯇꯪ ꯃꯨꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯕꯅꯤꯅꯀꯣ ꯍꯧꯖꯤꯛꯅ ꯇꯣꯃꯦꯇꯣꯁꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯇꯣꯃꯦꯇꯣꯁꯦ ꯑꯩꯅ ꯂꯥꯁꯇ ꯍꯥꯞꯄꯤꯁꯦ ꯀꯩꯅꯣꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯇꯣꯃꯦꯇꯣꯁꯤꯅ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯑꯇꯩ ꯍꯤꯟꯖꯥꯡꯁꯦ ꯀ꯭ꯔꯤꯁꯄꯤ ꯑꯣꯏꯕ ꯉꯝꯃꯔꯣꯏ ꯑꯇꯩ ꯍꯤꯟꯖꯥꯡꯁꯦ ꯃꯥꯒ ꯆꯥꯟꯅꯔ ꯂꯣꯏꯅ ꯄꯠꯁꯟꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯇꯣꯃꯦꯇꯣꯁꯦ ꯑꯩꯅ ꯁꯤ ꯂꯥꯁꯇ ꯍꯥꯞꯄꯦ एकदम हेल्दी प्योर हेल्दी कहो हेल्दी मील मान हटे लगे रेल के चप चाना भागे मथाप होरनीको मोटोर चोंग चोंग लोरे चलगे मोरोक की बीन्स मुलाबनी यारे मचूसु फजन लोरे येंगु मैम चाक हापचनग्रेबको चाक हापचनग्रे चाक हापचले चाक हापचन लोदना फजन मिक्स तौरेबको मिक्स तौरे चाक से असाबनी हजी थोंब चाकनी इंहल्लेबको इंहल्लगा वेजिटेबल सिंजेगा लोइना अमता फजन पोटे सिंजे कुछन्नबाने एब्जॉर्ब होइनबाने अदो कैनोदने लो फ्लेम दा खतंग हातंग थमगेबा मी अनी मुक्तंग अतैदि लोरबनी अतै लोइना लोरे अदो मैम अइना चाक थोंदैसे लापेबको अदो मैमना हाइदि चाक थोंगरबा गांगे काइना खलमसुनिको अइदु खर लापना लेपगा थोंदैनेबको हाइदि अइना लेपनैसे डिस्टेंस लैयेबा ए कुपसलगे अदुना हाइदि जाम सेंगना थोंदैने हाइबको कुपसलेना मैम लोरे अगी चाकसेको चाकसे मिनिट अहुमुक अदुमाइना लो फ्लेम तौरगा मखुम कुपसलगा थम्मेबको अदो माजी लोइना चुपसनना लोरबनी अदुदना हजिसे गातंग हाई फ्लेम दने गातंग हाई फ्लेम दा थारगा जस्ट मिनिट 1 मिनिट मोई तौरनी अदुगा दोइदि आई लोरे चाकसे रेडी ओरे मैम हावद्रा हाइबिरो मैम अदुगा कोई केना तौदबा अनौब इनाउ सिंगसु सपोर्ट तबु चैनल से अदुगा रेसिपी सिसु सुम ट्राई तौरोको ट्राई तौबिरो अइना सुम शेयर तौजरबनी लोरे मैम थांगदरो लोरे लोरे दु ऐसिगे लोरे दु ऐ चागरा चारोरको ऐगी तौबम थोप लोरे दो मैम असिगे सी बटर पेपर ने बुको बटर पेपर से फॉल पेपर लौ चलगा हरबरी द बटर पेपर से पूरा लाएबा दो सुमाना खतंग हापगे बोरा से सुमाना खतंग हापिरो आलू बोरा से लास्ट होबे किनो तौरे
ꯂꯩꯔꯦ ꯃꯌꯥꯝꯗꯨ ꯑꯁꯤꯒꯩꯁꯤꯒꯅ ꯕꯣꯔꯥ ꯍꯥꯞꯄꯤꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯩꯁꯤꯅ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯐ꯭ꯔꯥꯏ ꯔꯥꯏꯁꯇꯣ ꯍꯥꯞꯄꯦ ꯏꯁꯤꯡꯁꯤꯒ ꯂꯩꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦꯕꯀꯣ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯃꯥ ꯄꯤꯖꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯉꯥꯡꯁꯨ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯕꯣꯔꯥ ꯆꯥꯔꯒ ꯇꯨꯝꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯩꯒꯤ ꯋꯥꯜꯁꯦ ꯌꯦꯡꯉꯣ ꯍꯪꯉꯤꯗꯤ ꯈꯣꯠꯆꯜꯂꯝꯗꯦ ꯍꯟꯗꯛꯇ ꯃꯥꯔꯀꯔ ꯂꯧꯔꯛꯄꯗꯒꯤꯅꯦ ꯈꯣꯠꯆꯟꯕꯤꯈ꯭ꯔꯦꯕ ꯁꯦ ꯍꯥꯏꯗꯤ ꯃꯄꯨꯗꯨꯅꯕꯨꯗꯤ ꯄꯦꯟ ꯇꯧꯕꯤꯅꯤꯕꯨꯗꯤ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯂꯣꯏꯔꯦ ꯃꯥꯒꯤ ꯇꯤꯐꯤꯟꯁꯨ ꯄꯦꯛ ꯇꯧꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯃꯆꯥ ꯍꯜꯂꯛꯑꯒ ꯆꯥꯃꯤꯟꯅꯔꯅꯤ ꯃꯆꯥ ꯍꯜꯂꯛꯑꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯁꯨ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯈꯥ ꯇꯥꯅꯗꯤ ꯑꯩ ꯅꯝꯃꯛꯄ ꯉꯝꯃꯔꯣꯏ ꯀꯩꯒꯤꯅꯣꯗꯤ ꯃꯥꯁꯨ ꯆꯠꯈ꯭ꯔꯅꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯒ ꯑꯩ ꯕ꯭ꯂꯣग ꯅꯝꯕꯁꯦ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯗꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯅ ꯇꯧꯔꯒ ꯇꯧꯕ ꯍꯧꯔꯕꯅꯤꯅꯅꯦ ꯑꯗꯨꯝ ꯅꯝꯅꯤꯡꯉꯦꯕꯀꯣ ꯅꯝꯒꯦꯅ ꯈꯜꯂ ꯑꯗꯨꯃꯥꯏꯅ ꯅꯝꯃꯛꯄꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯅꯨ ꯑꯅꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯗꯅꯅꯦ ꯑꯗꯨꯝ ꯕ꯭ꯂꯣग ꯃꯊꯪ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯆꯦꯟꯅꯦꯜꯁꯦ ꯆꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤ ꯃꯌꯥꯝꯅ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ